Immense Paodam Yang Tarbiba Punamupu Kurumzari Ngasigi Maruiba Pauda Reservation Kalausi Haiba Miyamgi Mipamama Kaksing the Pangtokre Atuba Matamgi Manung State Asida Ayus Hospital Linglagani Raja Sabagi Sit Yankai Taruki Mikalgi Matam Election Commission Lautokre Hauzik Mapunga Pong Lobirasi India gi maru oiriba electronic amasung print media sing asigi mapung oina awangba thakta leiba kanglup singna Salaibana maram oiraga sothaba kanglup ta leiriba SC ST amasung sothaba kanglup singu namsinduna thamnaba honai awangba kanglup ta leiriba singna sotharaba kanglup ta leiriba SC ST amasung dalit singbu orpi naibiba amadi makhoigi afaba mata media da phongdana ba honai amasung namsinduna thammi haina All India Confederation of SC ST Organization gi National Chairman su oiriba aduga Member of Parliament MP su oiriba Dr. Udit Rasna phongdokre All India Confederation of SC ST Organization Manipur, All India Christian Council Manipur, Consumers Welfare Union, Center for Women and Girls Technopol, Kaksing Bazar Business Welfare Association, Liberian Information Center, Kaksing, Representatives of Lois Kaksing, Resource Center for Social Welfare and Community Development Chandel, Sahitya Seva Samiti Manipur Kaksing, Senior Citizens Forum Kaksing, Amasung Women of Manipur Empowerment Network Imphal West na punna khusamnaduna Kaksing District ki Kaksing Mayai Laikai da leiba Multipurpose Community Hall da pangthokkiba Reservation Kalausi haiba miyamgi mifam amada saruk yaraduna All India Confederation of SC ST Organization gi National Chairman su oiriba aduga Member of Parliament MP su oiriba Dr. Udit Rasna maki warol da piraduna maki wafam asi phongdokkibani Dr. Udit Rasna makha taraduna hai Dr. Bim Rao Ambedkar na hotna biramba ngasidi sothaba kanglup sing schedule caste schedule tribe singna ngasi phangliba phida asi phangba ngamlibani adu awangba kanglup ta leiriba mioi singna sothaba kanglup singda leiriba singbo amuk namsinduna thamnaba aronba thausil thorang kaya paikhatli atonba kanglup ta leiba singi reservation muthatnaba thausil oina leingakna privatization tawduna senjau paiba amasung awangba thaki kanglup ta leiba singna tawningba mawongda thabak tawri Masina hanthaba kanglup ta leiriba SC ST singi reservation policy muthatnaba thorangni taksinba amasung taluba yauduna aikoi gi hak phangba yaba nate Dr. Bim Rao Ambedkar na hona biramba aduna aikoi na ngasi reservation asi phanglibani sothaba kanglup ta leiriba SC ST aikoi gi reservation asi kanduna thamnaba gi damak aikoi puna taksinminaba amasung tanminaba mathau tari haina su phongdokhe ngasi gi thoram maduda Kaksing Municipal Council gi chairperson Naurem Sanjit Kumar, Vice Chairperson, Councillor Singh amasung tongan ba asil arang lobsingi losing basing mahairoi sing amasung khul kaya dagi lakpa SC ST gi mioi kaya na saruk yakhe nomagi oiba continuing medicine education program among ngasi Center for Government ki Ministry of Ayush ki makhada Council for Research in Homeopathy ki makhada Regional Research Institute Homeopathy Imphal Sinduna Hotel Classic ta nomagi oiba seminar ama pangthokre seminar asida hanagi Minister Dr. M Narasingna hai athuba matamgi manungda state asida Ayush Hospital linglagani masigi su mathakta district khudingmakta phamung yangkai leiba Ayush ki hospital amam su hangdolagani Homeopathy Medical College athuba matamda Manipur da linglagani masigi damak mangjaunana Urep uyung tangkre phamung sama laigadaba atopa homeopathy gi hospital amasu Imphal da linglagani ngasigi thoram asigi mapung oiba pandamdi homeopathy gi maramda lamdam asigi miyambu wakhal tahanbani I am requesting you for the next CME program also please get prepared. We want you to get updated, isn't it? Not that I am teaching you, but professors like these people, they have some experience, and well-experienced people, whatever they have to deliver to you, you have to accept it. And let us try to improve our services. This is the message for my inaugurating this session.
Tharamduda RRI Hais Imphalgi Officer in Charge Dr. T.H. Ojitnasu Afam Kaya Phongdorakle. ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯇꯝꯃꯨꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯗꯥꯛꯇꯔ ꯃꯌꯥꯝꯁꯤ ꯍꯧꯅꯔꯒ ꯑꯩꯈꯣꯏ ꯅꯣꯂꯦꯖ ꯁꯦꯌꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯑꯩꯈꯣꯏꯁꯤ ꯍꯣꯃꯤꯑꯣꯄꯦꯊꯤꯛꯅ ꯇꯧꯕ ꯅꯠꯇꯕ ꯑꯣꯜ ꯗ ꯃꯣꯗꯔꯟ ꯃꯦꯗꯤꯁꯤꯟꯒ ꯃꯥꯟꯅꯔꯒ ꯃꯣꯗꯔꯟ ꯃꯦꯗꯤꯁꯤꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯧꯖꯔꯤꯕ ꯇꯣꯄꯤꯛꯁꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯕꯁꯤ ꯑꯃꯅꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯗꯤꯁꯑꯣꯔꯗꯔꯁꯤꯗ ꯍꯣꯃꯤꯑꯣꯄꯦꯊꯤꯅ ꯀꯔꯝꯕ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯏ ꯑꯦꯂꯣꯄꯦꯊꯤꯅ ꯀꯔꯝꯕ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯏ ꯍꯥꯏꯕꯁꯤ ꯅꯩꯅꯔꯒ ꯃꯁꯤꯗ ꯑꯐꯕ ꯑꯃ ꯊꯥꯗꯣꯛꯂꯒ ꯉꯁꯥꯏꯒꯤ ꯗꯥꯛꯇꯔ ꯃꯌꯥꯝꯁꯦ ꯑꯞꯗꯦꯠ ꯅꯣꯂꯦꯖ ꯑꯞꯗꯦꯠ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯅꯤ. Directorate of Information and Public Relations DIPR na sinduna ngasi February gi tang kungamari dagi sahi sigi April thagi tang tara phawba sathagadaba a series of press conference of head of departments for highlighting development activities of government Moirangkhom da laiba DIPR gi complex ta hudokre ngasi press conferencing tawbagi ahoba numita agriculture department amadi art and culture department na paikhat liba tongan ba thabak thoram kayagi matangda department ani asigi makok thongba singna wangang ke ahan bada agriculture department ki director PH Rajendra na hai agriculture department na ing lisingani tara nipan tara mapanda pothok chathok marang kaina puthokna ba thabak kaya paikhat li pothok chathok puthok kadawri basing asigi manungda cheng chujak Hawai Sengwai Su Alu Yauri Department Asi Hauzik Sada Yankairom Manpower Wat Padagi Awaba Mayok Nari Loinana Mamang Sahi Singda Tokiba Ising Isauna Maram Oraga Agricultural Product Putopa Wat Padagi Agricultural Producta Deficit Tari Amaromda Deep Manipurda Minor Irrigation Department Asi Sunglai Laitabaga Manabana Potok Putopada Kudong Sadaba Kaya Mayok Nare Adubo Awaba kaya lairabasu department asina lainga ki scheme kaya gi makhada puthok na ba honari haike Ngasigi conference aduda art and culture gi director ke Kisorjit nasu art and culture department na pakhaliba thabak thorom kaya gi matangda media da highlight tawkhe ngasi matam su na pung kana da baro khaida gi sumang lilagi kana workshop ma khama chathaga da sumang lila sangnena adu gi sumang lila council ga akoi ga North Zone Cultural Center Dimapur ga kusan naraga akoi khama chathaga da bani the role of music in sumang lila haiba hanam ta mamang ta tuma adugumba akoi gi area ni sumang lila gi live changing trend asida masaki input asi yam tangai padana masi tawda ka Promotion of organic products and value chain marketing haibasigi matangda numit nini sathagadaba seminar amangasi classic hotel da editors guild Manipur na sinduna hudokre tharamda da horticulture and soil conservation gi director ke kibjena thoiba mithung IPR gi director ke Megasandrana akhanaba mithung amadi editors guild Manipur gi president A Mobina thoramapu oike ngasigi thoramasi pangthokpagi matangda editors guild Manipur gi secretary su oriba impact tv gi chief editor Rupachandra Yumnamna wafam kaya phongdokhe miyamda yohanbada force multiply oina oidoriba editor sing mamutta na khanghoba amasung hayeng tungda ngasi khaki report si iba nataba tungda horticulture ga mailena ba any report field report poiro siguma makhangi international national level gi seminar poiro maduda ekoi gi reporter na chatnaga makoina khomak pa pawadu kharaga henna editor duna desk phamduna henna khangba daragadi ani maksi koktu thadaraga pawadu kharena phajanba kharena relevant oyanba hai wakalo dugolenani Tharongi athoiba mithungi warol piraduna horticulture and soil conservation gi director ke kibjena ainga ki makhada lokhaliba screen program kaya asi department na miamda yehonanaba honaba ngamde masida media singe asoba thodang lai ngasigi seminar asina department na lokhatpa scheme program sing asi mipum tingne yohanba ngamna naba honabada mateng oiragani haike
hot opportunities value chain development haina value chain haiba karam haina farmer singna moigi farm gate gi puthui ba port sing si market yoraga maximum benefit moina pangba ya gadra haibi gi keno sing chain si masi matang su export sing nganga kani adar sigumba hoji kisi department sing da paikhat keno mayam si hoina su media gi thakta prajada yoya ningai gi hoji 2 days da kadnainani Handak jiri bamgi sorok ating bida laiba sorok ating bi added high school bu government na mapung phaba government high school ama onthorakpa matamda school asida amuk phawba ka diba mioi anibu lana thabak hablakpa gi mayokta Panjel club amadi laikai gi miyamna ngasidagi matam kaktana school asi thonglon sinduna wakat mi phamkhre ngase ayu Panjel club amadi sorok ating bi khunau jiribamgi miyamna sorok ating bi added high school asi thong thingjin baga loinana school asigi mamangda wakat mi phamkhe ngasigi wakat mi pham aduda saruk yakiba mioi singna phongdorakpada ngasi aikoine school thong thingjinduna thamle amadi wakat mi phamli basigi maramdi school asida noma phawba school ka kidaba mioi ani haibadi M Premika amadi M Bikramjit po English ani taramari gi June anida interview tawduna lawki haiduna mamang sahi lisingani taratre ta phongdorakpada club amadi laikai miyamna Niom lana makoi ani loba yaroi haina mari lainaba authority singda memorandum amadi warol kaya piduna amasung pause singdo haptuna lakhi asumna yena duna lairingaida mioi ani asibu authority singna chaliba tha February gi tang 13 ta phongkiba DBC verification da yahonbada pendaba amadi yaningdaba phongdokpa oina ngasi club amadi laikai miyamna wakat mi phambagi khongjang changsenbani asigumba niom chumdaba narol da mioi ani lausinanaba honarakpa asi yaba ngamroi amasung mari lainaba authority na mieng changbiu haikhe ngarang tangkul humdoi irai gi nungthilda khanghodana haurakpa lanmaina angansing eco park kaksingi nongchup thangba amadi makha thangba saruk khara amangata thokre kaksingi SP Victoria Yangkhong kaksing fire service amadi kaksing police ki team na mai chakpagi pawhek phangbaga khudakta mafam aduda changsinduna mai kanbagi thabak Laukat pibadagi ka hena amang ata thoklamgadabadagi kankre gari thaujin ba yadabadagi SP Victoria masamak yauna police ki team na chingdol yauna kakatuna mai kanbagi thabak numidang pung taruk phawba chathaki Manipur government ki state of environment report 2006 na so ecotourism amadi biodiversity conservation gi damak yamna maram chaba mafamni haiduna recommend tawramlaba eco park kaksingbu mapung phana semgat pinaba Manipur lengaki mieng singsinjari loinana akoibada lairiba praja miyamna so lanmaidagi section bio SP kaksing Victoria Yangkhongbu thagasari haina warolche adamgi secretary Surjit Khetri mayumna thadorkle Stand Up India and Mudra schemes haibasigi matangda nomagi oiba awareness program ama Manipur Industries Development Council MIDC Imphal amadi Indo Myanmar Workers Forum More anina khusamnaraga sinduna ngasi Maitai Council More gi conference hall pangthokre ngasigi awareness program aduda Sidbigi branch in charge G Ramkumar DIC Manipur gi retired GM oramba MIDC ge chief consultant Waida Gumani Manipur Industries Development Council MIDC Imphal ge Chairman P Loken MCM gi President M Thoiba Indo Myanmar Workers Forum More gi President N Phulindro Tamil Sangam More gi Joint Secretary Kadar Babana maroiba miyoising oina saruk yakhe ngasigi thoramda Stand Up India amadi Mudragi loan asi bank singdagi matau karamna lawgani haibagi matangda maroiba miyoisingna wafam kaya phongdokhe Jiribam district ta Manipur lenga ki makhada lairiba Medical Directorate ki Food Safety Section amangasi Medical Directorate ki Nodal Officer Food Safety CI Sana Jawa Maitaina losingba staff tarani thoina sabat team amana Jiribam municipality area singda satuna surveillance amasung awareness program pangthokre ngasi ayuk Jiribam ki kaithel singda amadi dukan singda koina satuna yengsen khibaga loinana hanbagi inspection asida sana thaknaba posai sing phajana amadi phasaina piriba guideline sing ngaktuna satnaba honabiyo dukan natraga hotel phamliba mioi singna food safety gi damak register tawinaba wafam kaya phongdok lamkhe inspection na du satpada mobile food testing lab vehicle susijina ke ngasi gi
khongsat asiga mari lainana food safety gi nodal officer CI Sanajawa Maitaina Food Safety and Standard Authority of India gi makada Directorate of Health Services Manipur gi Food Safety Wing na Manipur gi tongan ba mafam sing da satuna yengsilubagi matangda jiribam da su laktuna surveillance kam awareness program asi pangthok pani haike Kuki NP Manipur gi President ki thau puduna lakiba Kamlian Kup Lian Jona Masagi Anaba Amadagi Manung Matam Sadana Kangaudana Ngarang February Gitang Kulgumdoige Nongalam Daida Lakidabada UN LF Amasung Masigil Danmi Kanglo MP na Tamoi Sokna Awa Pungdorgle Laikidraba Oza Kamlian Kup Apunba Manipur gi Saktam Ngakna Hingba Pamjakiba Amadi Masigidamak Tabak Tauzakiba Lusingba Amani Magna Manung Matam Sadana Laikidaba Asida Maki Mung Manung Mari Mata Amadi Kuki Puruki Sil Inau Singna Tengna Haudiba Kaina Bagi Awaba Saiting Aduda UNLF MPA na Tamoi Seng na Saruk Yari Laikidrabagi Tawai Mirelna Manipuri Imagi Tampakta Ingna Singna Yataba Oirasanu Hainasu UNLF ki Serol Amana Pungdor Le Baruni Singh da Impal Iski Additional SP Law and Order na Lusing Laga Paktak na Popi Pambi Singh Yatat Kre Amaromda Assam Rifles na Mioi Anidagi Red Sapphires Beast Red Spinal Kilogram Amadasmik Mangagaloy na Blue Sapphire Piece Samakun Pagat Hari Assam Rifles ki Kangbuna Sandel District ki Khudeng Thabi check Tauduna Lighting da Singh Ningai Oiba Mawong da Ben Ama Moredagi Impal Tamna Lakpadagi check Taurubada Hariba Polam Singh Asi Yauramba Tengnabadagi Pabani Hari Polam Siga Konana Paraba Mioi Ani Adudi Mohon Bandari Amasong E Raju Kawi Paraba Polam Singa Loinana Mioi Animag AR na Moregi Custom Preventive Force da Sinakre Hari Nakal Amromda Nagaland gi Fake Battalion Assam Rifles ki Kangbu Amana Nagaland gi Fake District ki Loja Femi Village tagi Nongmay Amasong Marukaya Pangle Hari Fake District tagi Phagalaba Khulai Sing Adudi 9mm gi Country Made Carbine Loinana magazine ama Amasong 9mm pistol ama Amasong magazine amani Masida Natana Nongmay Marutra Mari Loinana radio set Amasong bag sing Pangle Hari Phagalaba Polam Sing Adu Fake Police Station da Sinakre Hari Rajya Sabha gi set Yankai Nipan gi Mikhal Mars Kun Humdoida Tauragani Haina Election Commission na Lautokre Mikhal gi Matungda Rajya Sabha da BJP gi Masing Hengalakani Thajanari April da sit Yankai gi Nipan Hangduna Laigadabani Mikhal asi Pangthok Kadauribani Hairi Kerala da sit Amagi Bipol su Numit Asida Tau Gadauri Lesingani Kungani Thogi April Pawa Tam Lairabasu MP Birendra Kumar na Pham Thadokibadagi sit asi Hangduna Lairibani Election Commission gi warol gi matung ina March kun ga humdoida Mikhal Pangthok laga numit adumakta da bot masing thigani hari tam loiraba singi manungda Union Minister Singh Arun Jaitley Ravi Shankar Prasad Dharmendra Pradhan JP Nada Thawar Chand Gehlot amasung Ramdas Athwala yauri Uttar Pradesh ta seat taragi Mikhal tawgani Andhra Pradesh Orissa Telangana amasung Rajasthan da seat ahum Bihar amasung Maharashtra da seat taruk West Bengal amasung Madhya Pradesh da seat manga Karnataka amasung Gujarat da seat mari Jharkhand da ani amasung seat amamamna Chhattisgarh Haryana Himachal Pradesh amadi Uttarakhand da pangthok kadabani Daman amasung Diugi Saukhat Thorangi damak Prime Minister Narendra Modi na lupa crore lising ama sanggadaba projects ki damak urep yung tangkre Daman amasung Diuga gi marakta laigadaba helicopter service hangdokre Ahmedabad amasung Diuga samnagadaba flight service su magna hangdokre Prime Minister Modi na Damanda thunglabada miyamna magputaramna oki Prime Minister Modi bu yanghaunaba miyamna lambi gi nakanda pareng chana leptuna ngaiki Differently able beneficiaries sing the scooter singi sojai pithoki mirola binupi singdana swabiman cars yanthoki nupi na thauba rickshaw su magna lamthakhe Afghanistan ki capital Kabul da laiba diplomatic area manakta bomb pokhaibagi thodokta mioi ama sire tarukna sok apan nangkhre Interior Ministry ge wangangloi Najib Danish na haikibada Kabul ge Sas Darak area da suicide bomber amana thabak adu chathakibane Sanabagi Pauda, All Sangai Yumpam Cricket Association ASOA, Thawal District Manipur Sinduna, Kangabok, Moirang Pali, Kaitel Sanabunda Satharak Panipan Subasta Level Opal Tennis Ball Cricket Tournament Lisinganita Nipangi, winner SDA Yaripokna Oikre,
innings amamamda over 35 sanakhiba ngasigi final match aduda dese yaripongna ahanba batting tawkhi aduda over 35 ga ball 5 da overall wicket out oiduna run 63 lawbangamkhi aduga second innings ta Al Amin Lilongna batting tawda over 35 da wicket 8 out oiduna run 59 lawbangamkhi match aduda dese yaripongna Al Amin Lilong buran 35 da maithiba piduna tournament asigi winner oikhibani team nipana saru yaduna chatharpa cricket tournament asigi ngasi loisinbagi thoramda hanagi BJP Manipur Pradesh ki vice president Thoksom Jadumani na thoiba mithungren sanga yumphanggi ZP member Hibzur Rahman na thorom maput loinana Khangaboki ZP member KH Ras Mohan sanga yumpham part 1 gi pradhan MD Zakir Khan Khangabo part 2 GP gi pradhan S Opendro Khangabo part 1 GP gi pradhan nominee and Lakpa amadi part 3 GP gi pradhan nominee M Manglem Jauna akhanaba mithunglen sing oina saru yakhi hauzik aroibada maroiba pau amuhana reservation kalausi haiba miyam gi mifam ama kaksing da pangthokre athuba matam gi manung da state asida Ayush hospital linglagani Rajya Sabha gi seat 53 ki mikhal gi matam election commission na lauthokre ngasi gi damak tadi mes Paodam pijaba loisinjare meng tabiriba punamokpu amukana khurumjari